ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯄꯣꯛ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯂꯣꯏꯅꯕꯤ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇꯣꯝꯄꯣꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯁꯣꯏꯅꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯇꯣꯝꯄꯣꯛꯅꯗꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯇꯣꯝꯄꯣꯛ ꯃꯦꯂꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯛꯄ ꯆꯍꯤ ꯈꯔꯗꯤ ꯌꯥꯝꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯦꯂꯩꯅꯗꯤ ꯊꯥꯅꯤꯜꯕꯨ ꯃꯆꯥꯃꯛꯅꯤ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯟꯕ ꯉꯝꯂꯝꯗꯦ꯫ "ꯍꯩ ꯊꯥꯅꯤꯜ, ꯅꯪꯕꯨ ꯀꯥ ꯃꯅꯨꯡꯗꯨꯗ ꯁꯤꯔꯕ꯭ꯔꯅꯦ?" ꯊꯥꯅꯤꯜ ꯃꯈꯣꯡ ꯅꯥꯝꯃ ꯁꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯣꯝꯗꯣꯝ ꯆꯠꯄ ꯉꯝꯗꯦ꯫ ꯑꯗꯨꯅ ꯆꯩꯁꯨ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯆꯠꯂꯤ꯫ "ꯏꯃꯥ, ꯑꯩꯕꯨ ꯀꯧꯕ꯭ꯔꯥ? ꯇꯨꯝꯊꯧꯔ ꯃꯥꯜꯂꯦ, ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦ." "ꯇꯥꯔꯣꯏꯌꯦ, ꯅꯪꯗꯤ ꯇꯥꯔꯣꯏꯌꯦ. ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯃꯤ ꯅꯠꯇꯤꯌꯦ ꯅꯪꯗꯤ. ꯐꯧꯍꯥꯝꯅꯦ, ꯐꯧꯍꯥꯝ." "ꯏꯃꯥ." "ꯀꯧꯔꯛꯀꯅꯨ. ꯑꯩꯁꯤꯕꯨ ꯁꯣꯏꯅꯥꯏꯕ ꯅꯪꯒꯤ ꯅꯃꯥꯔꯣ? ꯅꯪꯒꯤ ꯅꯃꯥꯗꯨꯗꯤ ꯂꯩꯔꯩꯄꯥꯛꯇ. ꯅꯪꯅꯅꯦ ꯏꯃꯥ ꯌꯥꯝꯅ ꯀꯧꯅꯤꯡꯂꯒꯅ ꯅꯪꯁꯨ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣꯅꯦ. ꯃꯩꯇꯥꯜ ꯑꯁꯤꯕ ꯅꯪꯒꯤ ꯁꯦꯕꯥꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ. ꯅꯪꯗ ꯁꯤꯈ꯭ꯔꯣ, ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇ ꯍꯤꯡꯖꯍꯧꯔꯒꯦ. ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯀꯔꯤ ꯑꯁꯥꯗꯕꯨ ꯍꯤꯡꯂꯤꯕꯅꯣ ꯅꯣꯏꯒꯨꯝꯕꯁꯤꯅꯤꯅꯦ ꯃꯤꯅꯨꯡꯈꯥꯡ ꯃꯤꯅꯨꯡꯍꯨꯠ ꯍꯥꯏꯔꯤꯕꯁꯦ." "ꯏꯃꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯩꯅ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕ꯭ꯔꯅꯦ? ꯑꯩꯁꯨ ꯃꯤꯌꯥꯝꯒꯨꯝ ꯑꯁꯣꯏꯕ ꯂꯩꯇꯦ ꯍꯤꯡꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔꯦ. ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯕꯁꯤ ꯏꯃꯥꯗ ꯑꯌꯦꯠꯄ ꯑꯣꯏꯔꯕ꯭ꯔꯥ?" "ꯑꯌꯦꯠꯄ ꯑꯣꯏꯔꯕ꯭ꯔꯗꯤ ꯀꯔꯤꯅꯣ? ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯦꯠꯇꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯁꯛ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ. ꯀꯔꯤ ꯊꯣꯛꯆꯩ ꯆꯥꯗꯅ ꯍꯥꯏꯔꯤꯕꯅꯣ? ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯐꯣꯔꯨꯁ ꯆꯠꯂꯨ. ꯑꯗꯨꯒꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯡ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕꯅꯤ. ꯁꯤꯡ ꯈꯥꯏꯕ ꯍꯦꯛ ꯂꯥꯛꯄ ꯑꯉꯥꯡꯗꯨꯁꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦ. ꯃꯈꯨꯠꯇ ꯁꯦꯜ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯈꯛꯇꯅꯤ ꯃꯣꯏꯅꯤꯏꯃꯨꯡꯁꯦ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯏꯟꯗꯣꯟ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯂꯩꯗꯅ ꯅꯤꯕ ꯂꯥꯛꯇꯧꯔꯤꯁꯦ." "ꯏꯃꯥ, ꯅꯥꯄꯤꯁꯤꯕꯨꯗꯤ ꯑꯩꯅ ꯐꯣꯏꯔꯒꯦ. ꯁꯤꯡ ꯈꯥꯏꯕꯗꯤ ꯅꯆꯥꯒꯤ ꯐꯤꯕꯝꯁꯤꯒ ꯉꯝꯒꯗꯕ ꯃꯥꯟꯗꯦ." "ꯉꯝꯃꯣꯏꯌꯦ, ꯅꯪꯗꯤ ꯉꯝꯃꯣꯏꯌꯦ. ꯅꯪꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯅꯊꯤꯕꯣꯡ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯒꯅꯦ ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯉꯝꯅꯕꯁꯤꯡꯁꯦ ꯈꯥꯏꯒꯗꯕꯅꯤ. ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯣ." ꯊꯥꯅꯤꯜ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ꯫ ꯃꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯦꯂꯩꯒꯤ ꯃꯤꯆꯩ ꯇꯥꯔꯤꯕ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯇꯥꯗꯨꯅ ꯁꯨꯝ ꯂꯩꯔꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯈꯛꯇꯅꯤ ꯃꯦꯂꯩꯅ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯣꯏꯅꯔꯤꯕ꯫ ꯊꯥꯅꯤꯜꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯦꯂꯩꯅ, "ꯐꯤꯕꯝ ꯃꯇꯥꯁꯤꯒ ꯃꯤꯅꯦ ꯍꯥꯏꯗꯅꯒꯁꯨ ꯍꯤꯡꯖꯔꯤꯌꯦ. ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯣꯝꯗꯣꯝ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯖꯗꯕ ꯃꯥꯅ ꯁꯤꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯁꯤꯌꯨ ꯌꯥꯗꯦ. ꯃꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯋꯥꯏ ꯑꯃ ꯁꯪꯅꯗꯕꯅꯤ. ꯑꯩꯒꯤ ꯄꯣꯠꯂꯨꯝ ꯍꯥꯏꯕꯕꯨ ꯃꯥꯅ ꯑꯣꯏꯗꯅ ꯂꯩꯔꯕꯅꯦ." ꯊꯥꯅꯤꯜꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯡꯗ ꯍꯧꯔꯝꯕ ꯅꯥꯄꯤꯁꯤꯡꯗꯨ ꯐꯝꯅ ꯐꯝꯅ ꯐꯣꯏꯕ ꯂꯣꯏꯔꯗꯨꯅ ꯃꯅꯤꯡ ꯁꯪꯒꯣꯏꯗ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯑꯩꯕꯨ ꯁꯤꯡ ꯈꯥꯏꯕ ꯉꯝꯒꯗ꯭ꯔꯅꯦ? ꯇꯁꯦꯡꯅ ꯑꯩꯁꯤꯕꯨ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪ ꯀꯌా ꯍꯪꯖꯩ꯫ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯁꯤꯡ ꯈꯥꯏꯅꯕ ꯍꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯕు ꯆꯩꯁꯨ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯤꯡꯂꯤꯕ ꯃꯥꯅꯗꯤ ꯁꯤꯡ ꯑꯗු ꯀꯔꯝꯅ ꯈꯥꯏꯒꯅꯤ? ꯁꯤꯡꯖꯪ ꯑꯗꯨ ꯍꯥꯏꯒꯠꯄꯒ ꯆꯩꯁꯨꯗꯨꯅꯁꯨ ꯉꯥꯛꯄ ꯉꯝꯍꯧꯗꯗꯨꯅ ꯊꯥꯅꯤꯜꯗꯨ ꯍꯦꯛ ꯇꯨꯁꯤꯜꯂꯤ꯫ "ꯍꯩ ꯃꯤꯅꯨꯡꯈꯥꯡ, ꯁꯤꯔꯣ, ꯅꯪꯅ ꯁꯤꯔꯣꯅꯦꯍꯦ. ꯆꯠꯄ ꯉꯝꯗꯦꯗꯤ ꯍꯥꯏꯅꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯩꯁꯨꯁꯤꯒ ꯀꯣ ꯍꯦꯛꯇ ꯆꯠꯈꯤꯅꯤ. ꯀꯔꯥꯏꯗꯕꯨ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ. ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯔꯒꯅ ꯉꯝꯃꯤꯒ ꯉꯝꯗꯦꯒ, ꯆꯠꯄꯗꯅ ꯉꯝꯕ, ꯊꯕꯛ ꯁꯨꯕꯗꯅ ꯉꯝꯗꯕ. ꯅꯪꯒꯤ ꯆꯩꯁꯨꯁꯤꯕꯨ ꯀꯔꯤꯗ ꯀꯥꯟꯅꯔꯤꯒꯦ? ꯊꯨꯗꯦꯛꯀꯦ. ꯅꯪꯒꯤ ꯆꯩꯁꯨꯁꯦ ꯊꯨꯗꯦꯛꯀꯦ. ꯃꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯅ ꯀꯩꯗꯧꯅꯔꯨꯅꯤ? ꯆꯠꯄ ꯉꯝꯗꯕ ꯅꯪꯗꯤ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩꯌꯣ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯊꯕꯛꯁꯤꯃ ꯇꯧ ꯍꯥꯏꯗ꯭ꯔꯦꯗꯅ." "ꯏꯃꯥꯇꯣꯟ, ꯑꯩꯒꯤ ꯆꯩꯁꯨꯁꯤꯗꯗꯤ ꯊꯨꯗꯦꯛꯄꯤꯒꯅꯨ. ꯆꯩꯁꯨꯁꯤꯅ ꯅꯆꯥꯒꯤ ꯄꯨꯟꯁꯤꯅꯤ." "ꯊꯨꯗꯦꯛꯀꯦ. ꯑꯩꯅ ꯆꯩꯁꯨꯁꯦ ꯊꯨꯗꯦꯛꯑꯦ. ꯑꯩꯉꯣꯟꯗ ꯁꯣꯏꯅꯥꯏꯕ ꯅꯪꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ?" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯃꯥꯒꯤ ꯆꯩꯁꯨ ꯑꯇꯦꯛꯄꯗꯨ ꯀꯣꯟꯗꯨꯅ, "ꯏꯃꯥꯇꯣꯟ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯏꯗ.
ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯆꯩꯁꯨ ꯑꯁꯤ ꯌꯥꯎꯔꯕꯗꯤ ꯅꯆꯥꯅ ꯀꯔꯝꯅ ꯍꯤꯡꯕ ꯉꯝꯒꯅꯤ? ꯑꯩꯁꯦ ꯍꯤꯡꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯁꯤꯕ ꯉꯝꯗꯕꯒꯤ ꯍꯤꯡꯂꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯄꯦꯟꯗꯅ ꯀꯞꯆꯩ꯫ ꯃꯄꯥ ꯇꯣꯝꯄꯣꯛꯁꯨ ꯃꯊꯧ ꯆꯤꯟꯕꯅ ꯌꯨꯝꯗ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅꯅꯤ ꯃꯦꯂꯩꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯊꯥꯅꯤꯜꯕꯨ ꯃꯆꯤꯟ ꯄꯦꯟꯕ ꯃꯈꯩ ꯆꯩ ꯊꯥꯡꯂꯤꯕ꯫ ꯆꯩꯁꯨꯗꯨꯅ ꯌꯥꯎꯗ꯭ꯔꯕꯗ ꯊꯥꯅꯤꯜ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗꯕꯅ ꯃꯌꯨꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯖꯅ, ꯇꯥ ꯆꯥꯎꯔꯦꯜ, ꯅꯪꯕꯨ ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯋꯥ ꯃꯄꯥꯎꯒ ꯇꯥꯕ꯭ꯔꯣ? ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯇꯥ ꯊꯥꯅꯤꯜꯅ ꯂꯝꯄꯥꯛ ꯑꯁꯤꯗ ꯊꯣꯛꯂꯛꯇꯕ꯫ ꯃꯥꯕꯨ ꯀꯩꯗꯧꯕꯒ ꯌꯥꯎꯒꯦ? ꯑꯩꯁꯨ ꯈꯪꯗꯦꯅ ꯂꯥꯏꯖ, ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯔꯨꯕꯅꯤ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯏꯇꯥꯎꯗꯨꯕꯨ ꯀꯩꯗꯧꯕꯒ ꯌꯥꯎꯔꯕꯖꯥꯠ? ꯑꯩ ꯆꯪꯂꯒ ꯍꯪꯂꯨꯈꯤꯒꯦ, ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ꯫ ꯍꯣꯏ ꯇꯥ ꯆꯥꯎꯔꯦꯜ꯫ ꯆꯥꯎꯔꯦꯜꯁꯨ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯈꯟꯅ ꯊꯥꯅꯤꯜꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯊꯥꯅꯤꯜꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯃꯦꯂꯩ ꯑꯐꯕꯤ ꯅꯨꯄꯤ ꯑꯃ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤꯅꯦ꯫ ꯃꯥꯗꯨꯕꯨ ꯀꯔꯥꯏ ꯆꯠꯂꯨꯅꯦꯒꯦ? ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯃꯁꯤꯒꯤ ꯃꯤꯔꯦꯝꯁꯤꯃꯁꯨ ꯍꯨꯏꯅꯤꯅ ꯁꯣꯏꯅꯥꯏꯕꯁꯤꯒꯤ ꯃꯅꯝ ꯆꯣꯠ ꯅꯝꯕꯗ ꯍꯦꯛꯇ ꯊꯤꯔꯛꯀꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕ꯭ꯔꯥ ꯑꯩꯕꯨꯅꯦ? ꯅꯪꯃꯁꯨ ꯅꯈꯣꯡꯗꯨ ꯊꯨꯗꯦꯛꯂꯒ ꯁꯣꯏꯅꯥꯏꯍꯟꯒꯅꯤ ꯑꯔꯦꯝꯕꯗ꯫ ꯆꯥꯎꯔꯦꯜꯁꯨ ꯊꯥꯅꯤꯜꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, ꯊꯥꯅꯤꯜ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯂꯥꯏꯖꯅ ꯅꯪ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯍꯧꯔꯦ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯕ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯉꯔꯥꯡꯅꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯒ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯂꯝꯕꯤꯗ ꯂꯥꯏꯖ ꯊꯦꯡꯅꯩ, ꯑꯗꯨꯅ ꯌꯨꯝꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯅꯅꯥꯛ ꯇꯥꯅ ꯂꯥꯛꯏꯁꯤꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯌꯨ ꯊꯥꯅꯤꯜ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ꯫ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯂꯝꯄꯥꯛꯇ ꯊꯣꯛꯇꯦ ꯍꯥꯏꯔꯤꯁꯦ? ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯥꯎ, ꯑꯩꯒꯤ ꯆꯩꯁꯨꯗꯣ ꯇꯨꯁꯤꯟꯕꯗ ꯇꯦꯛꯈ꯭ꯔꯦ, ꯑꯗꯨꯅꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯅꯁꯥ ꯉꯝꯗꯕꯒ ꯌꯥꯎꯔꯕ꯭ꯔꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯐꯔꯦꯁꯦ, ꯅꯪꯒꯤ ꯆꯩꯁꯨꯗꯣ ꯍꯌꯦꯡ ꯑꯩ ꯑꯃ ꯁꯥꯔꯒꯦ꯫ ꯁꯥꯔꯨꯔꯅꯨꯗ ꯆꯥꯎꯔꯦꯜ, ꯃꯤ ꯑꯃ ꯑꯣꯏꯔꯒ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯁꯣꯏꯅꯥꯏꯕ ꯃꯤꯁꯛ ꯑꯩꯗꯤ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩꯕ ꯑꯩ ꯇꯝꯂꯒꯦ꯫ ꯊꯥꯅꯤꯜ, ꯅꯪ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯁꯤꯜꯂꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯏꯇꯥꯎ꯫ ꯑꯁꯥ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯄꯣꯛꯂꯛꯄꯗꯒꯤ ꯇꯥꯏꯕꯪꯒꯤ ꯐꯖꯕ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪꯒꯤ ꯐꯖꯕꯁꯤ ꯎꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯉꯁꯤꯁꯨ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯁꯥ ꯂꯩꯌꯨ ꯊꯥꯅꯤꯜ, ꯑꯩ ꯍꯌꯦꯡ ꯅꯪꯒꯤ ꯆꯩꯁꯨꯗꯣ ꯑꯃ ꯄꯨꯔꯛꯂꯒꯦ꯫ ꯅꯣꯏ ꯄꯥꯕ ꯂꯥꯛꯄ ꯉꯥꯏꯔꯕꯗꯤ ꯀꯥ ꯃꯅꯨꯡꯁꯦ ꯁꯨꯝ ꯂꯩꯕꯗ ꯅꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯅꯤ꯫ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯂꯥꯏꯖꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯑꯩꯕꯨ ꯉꯥꯏꯍꯧꯔꯦ꯫ ꯅꯪꯒꯤꯅ ꯄꯥꯎ ꯇꯥꯅꯤꯡꯕꯅ ꯑꯉꯥꯡꯗꯣ ꯑꯩ ꯊꯣꯛꯂꯛꯄ ꯌꯦꯡꯕꯗ ꯃꯃꯤꯠꯀ ꯆꯣꯡꯊꯣꯛꯂꯝꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯖ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯂꯥꯏꯖ ꯈꯪꯅꯤꯡꯅ, ꯇꯥ ꯆꯥꯎꯔꯦꯜ, ꯇꯥ ꯊꯥꯅꯤꯜꯗꯣ ꯃꯁꯥ ꯉꯝꯍꯧꯗꯕ꯭ꯔꯣ? ꯀꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯤꯅꯣ? ꯑꯩꯅ ꯆꯪꯗꯨꯅ ꯍꯪꯂꯨꯒꯗꯕꯁꯨ ꯃꯣꯏ ꯃꯃꯥꯇꯣꯟꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯑꯩ ꯍꯩꯅꯗꯦ꯫ ꯏꯆꯜ ꯂꯥꯏꯖꯅ ꯏꯇꯥꯎ ꯊꯥꯅꯤꯜꯒꯤ ꯋꯥꯖꯕꯁꯤꯗꯤ ꯅꯕꯨꯡꯉꯩ ꯐꯥꯎ ꯇꯁꯦꯡꯅ ꯀꯜꯂꯛꯆꯩ ꯁꯩꯇ꯫ ꯑꯣ, ꯊꯥꯅꯤꯜꯗꯣ ꯀꯩꯁꯨ ꯇꯧꯍꯧꯗꯤꯌꯦ꯫ ꯃꯥꯒꯤ ꯆꯩꯁꯨꯗꯣ ꯇꯨꯁꯤꯟꯕꯗ ꯇꯦꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯑꯣꯏꯔꯝꯃꯦ, ꯑꯩ ꯈꯨꯔꯥ ꯇꯣꯝꯆꯧꯗ ꯃꯥꯒꯤ ꯆꯩꯁꯨꯗꯣ ꯁꯥꯕꯤꯌꯨ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯏꯆꯜꯅ ꯎꯅꯤꯡꯂꯤ ꯃꯤꯁꯛꯇꯣ ꯅꯕꯨꯡꯅ ꯎꯍꯟꯕꯤꯅꯤꯗ꯫ ꯂꯥꯏꯖꯁꯨ ꯊꯥꯅꯤꯜ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯄꯨꯛꯅꯤꯡ ꯏꯪꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯥꯎꯔꯦꯜꯅ ꯊꯥꯅꯤꯜꯒꯤ ꯆꯩꯁꯨ ꯑꯃꯃꯨꯛ ꯁꯥꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯝꯄꯥꯛ ꯇꯝꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯊꯥꯅꯤꯜ ꯊꯣꯛꯂꯛꯀꯅꯤ ꯈꯪꯕꯅ ꯍꯔꯥꯎꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜ, ꯏꯆꯜ ꯂꯥꯏꯖꯁꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯨ, ꯑꯩꯈꯣꯏ ꯁꯟꯕꯤꯁꯦ ꯍꯣꯏꯖꯤꯜꯂꯨꯈꯤꯒꯦ꯫ ꯇꯥ ꯊꯥꯅꯤꯜ, ꯑꯩꯗꯤ ꯅꯪ ꯊꯣꯛꯂꯛꯇꯕꯗꯣ ꯊꯋꯥꯏ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯂꯥꯏꯖ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯅꯨ꯫ ꯀꯩꯅꯣ ꯇꯥ ꯊꯥꯅꯤꯜ, ꯅꯪꯒꯤ ꯋꯥꯗ꯭ꯔꯗꯤ ꯑꯩꯕꯨ ꯑꯥꯗꯒꯤ ꯍꯥꯃꯦꯡ ꯄꯨꯀꯪꯕꯤꯁꯤꯒꯤ ꯋꯥꯒꯗ꯭ꯔꯣ? ꯂꯥꯏꯖ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯁꯣꯏꯅꯥꯏꯕ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯥꯡꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯂꯣ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯟꯊꯨꯡ ꯌꯧꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯤ꯫ ꯀꯩꯅꯣ ꯇꯥ ꯊꯥꯅꯤꯜ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ? ꯅꯪ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯒꯗ꯭ꯔꯣ? ꯍꯥꯏꯌꯨ, ꯅꯪ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯒꯗ꯭ꯔꯣ? ꯃꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯖꯔꯛꯄ? ꯑꯩꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯈꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯧꯕ ꯀꯔꯤꯒꯤ ꯍꯥꯏ? ꯇꯥ ꯊꯥꯅꯤꯜꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯇꯥ ꯊꯥꯅꯤꯜꯒꯤꯗꯃꯛ ꯈꯣꯡꯐꯝ ꯂꯦꯡꯇ ꯂꯦꯞꯀꯅꯤ꯫ ꯇꯥ ꯊꯥꯅꯤꯜ, ꯅꯪꯗꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯂꯣꯏꯗ꯭ꯔꯥ? ꯏꯁꯥ ꯏꯇꯣꯝꯗ ꯏꯔꯣꯝꯗꯣꯝ ꯐꯥꯎꯕ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯕ ꯃꯤꯁꯛ ꯑꯩꯅ
ꯅꯪꯒꯤ ꯀꯔꯝ ꯂꯦꯞꯄ ꯉꯝꯒꯅꯤ? ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯆꯩꯁꯨꯁꯤꯅ ꯏꯅꯥꯛꯇꯒꯤ ꯂꯥꯎꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯂꯥꯏꯁꯥ, ꯑꯩꯗꯤ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯇꯥꯊꯥꯅꯤꯜ, ꯅꯪꯕꯨ ꯀꯥꯎꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯏꯐꯝꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯏꯐꯝꯗ ꯇꯥꯊꯥꯅꯤꯜꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯇꯥꯊꯥꯅꯤꯜꯒꯤ ꯂꯦꯡꯗ꯭ꯔꯕ ꯆꯩꯁꯨꯗꯣ ꯑꯩꯅ ꯑꯣꯏꯒꯅꯤꯌꯦ꯫ ꯂꯥꯏꯁꯥ, ꯅꯥꯝꯃ ꯁꯣꯏꯔꯕ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯃꯆꯥ ꯄꯤꯅꯤꯡꯒꯅꯤ? ꯍꯌꯦꯡ ꯅꯪꯒꯤ ꯂꯨꯔꯕ ꯈꯣꯡꯐꯝ ꯀꯌꯥꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯪꯒꯤ ꯐꯤꯔꯦꯞ ꯍꯣꯡꯂꯨ ꯂꯥꯏꯁꯥ꯫ ꯇꯥꯊꯥꯅꯤꯜ, ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯐꯤꯔꯦꯞ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯉꯁꯤꯃꯛ ꯑꯩꯗꯤ ꯇꯥꯊꯥꯅꯤꯜꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ꯫ ꯂꯥꯏꯁꯥ, ꯈꯟꯊꯧꯗꯕ ꯋꯥꯈꯜꯅ ꯂꯧꯕ ꯐꯤꯔꯦꯞꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯀꯪꯗ ꯂꯦꯟꯒꯅꯤ꯫ ꯅꯪꯒꯤ ꯐꯤꯔꯦꯞ ꯍꯣꯡꯕ ꯂꯥꯏꯁꯥ꯫ ꯇꯥꯊꯥꯅꯤꯜ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ? ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯂꯣꯠꯁꯤꯟꯗꯨꯅ ꯑꯩꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯀꯥꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗ ꯂꯦꯟꯕ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯍꯥꯏꯌꯨ ꯇꯥꯊꯥꯅꯤꯜ, ꯁꯦꯡ ꯈꯨꯝ꯫ ꯑꯩꯕꯨ ꯇꯧꯕ ꯉꯝꯕꯤꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯨ, ꯑꯣꯏꯖꯕ ꯊꯤꯕꯤꯅꯤ ꯍꯥꯏꯅ ꯂꯩꯀꯥꯏꯅ ꯄꯥꯎꯊꯣꯛꯂꯕꯁꯨ ꯑꯩꯗꯤ ꯉꯁꯤꯃꯛ ꯇꯥꯊꯥꯅꯤꯜꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯅꯤ꯫ ꯀꯅꯥꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯀꯗꯕ? ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯔꯝꯒꯦ꯫ ꯆꯥꯎꯔꯦꯜꯅ, ꯑꯁ ꯑꯗꯨꯅꯤꯗꯅ ꯅꯨꯄꯤ ꯊꯣꯛꯏ ꯆꯜꯗꯦ꯫ ꯑꯩꯒꯤ ꯇꯥꯎ ꯃꯤꯠꯄꯥꯟꯗ ꯄꯤ ꯌꯥꯜꯂꯒ ꯂꯩꯕꯁꯤꯅꯗꯤ ꯑꯁꯨꯛ ꯐꯖꯕ ꯋꯥꯍꯩꯁꯦ ꯅꯣꯡꯇ ꯍꯥꯏꯔꯛꯀꯗꯕ ꯂꯩꯇ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤꯅ ꯑꯩꯈꯣꯏꯗ ꯊꯩꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯊꯪꯅꯕ ꯈꯨꯜꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯀꯥꯟꯅꯗꯦ, ꯀꯩꯗꯧꯔꯨꯅꯤ, ꯂꯝꯄꯥꯛ ꯃꯁꯤꯗ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯎꯅꯗꯅ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯀꯩꯅꯣ ꯆꯥꯎꯔꯦꯜ, ꯂꯥꯏꯖꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕ ꯂꯝꯕꯤ ꯌꯥꯠꯀꯅꯨ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯈꯪꯉꯤ ꯀꯩꯅꯣ, ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯅꯪꯗꯤ꯫ ꯅꯣꯏ ꯅꯃꯥꯇꯣꯟꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ, ꯂꯥꯏꯖꯟ ꯊꯣꯛꯄ ꯌꯥꯆ ꯂꯥꯛꯆꯈꯤꯅꯤ꯫ ꯅꯨꯄꯤꯗꯤ ꯅꯨꯄꯤꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯀꯨꯏꯔꯕꯅꯤ ꯅꯣꯏ ꯄꯥꯕꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯩꯔꯕꯗꯤ ꯍꯥꯏꯔꯣ, ꯏꯆꯥꯁꯦ ꯂꯨꯍꯣꯡꯕꯤꯔꯒꯦꯅ ꯑꯩ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯆꯤꯟꯗ ꯁꯤꯟꯐꯥꯄꯨ ꯋꯥꯍꯩꯗꯧꯅ ꯍꯥꯏꯔꯒ ꯂꯩꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯊꯃꯣꯏ ꯃꯁꯛ ꯆꯥꯎꯔꯦꯜꯅꯁꯨ ꯃꯨꯟꯅ ꯈꯪꯕꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯄꯟꯊꯨꯡ ꯌꯧꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯦꯜꯍꯜꯂꯝꯃꯤ꯫ ꯃꯤꯔꯝꯗ ꯂꯩꯔꯨꯕ ꯇꯣꯡꯄꯣꯛꯁꯨ ꯃꯁꯥꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯈꯨꯗꯛꯇ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯅꯤꯜꯒꯤ ꯃꯔꯤ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯑꯣꯏꯕꯅ ꯂꯥꯏꯖꯒꯤ ꯏꯃꯨꯡꯁꯨ ꯊꯥꯅꯤꯜꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯐꯠꯇꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯏꯐ ꯐꯗꯣꯛꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯤ꯫ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯖꯩ꯫ ꯃꯃꯥꯇꯣꯟ, ꯅꯨꯡꯉꯥꯏꯍꯦ ꯉꯁꯤꯗꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯥꯏꯖꯒꯤ ꯏꯃꯨꯡꯅ ꯃꯆꯥꯅꯨꯄꯤ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯗꯅ ꯊꯋꯥꯏ ꯀꯌꯥꯗꯤ ꯋꯥꯔꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯑꯣꯏꯅ ꯏꯐ ꯐꯗꯣꯛꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯕꯅꯤꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯤꯔꯁꯤ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯍꯧꯔꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯀꯔꯥꯏꯗꯒꯤ ꯂꯧꯔꯨꯅꯤ? ꯍꯣꯔꯦꯟ ꯏꯃꯧꯗꯨ ꯊꯤꯟꯕꯗ ꯑꯔꯨꯞ ꯑꯇꯥꯎꯒ ꯆꯦꯟꯕ ꯌꯥꯔꯣꯏꯀꯣ꯫ ꯇꯣꯝꯄꯣꯛ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯒꯤ ꯏꯃꯧꯅꯤ, ꯃꯤꯃꯥꯡꯗ ꯆꯥꯡ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯅꯥ ꯐꯤꯒꯦ ꯁꯦꯠꯍꯜꯂꯨ, ꯏꯆꯥꯒ ꯏꯃꯧꯒ ꯆꯥꯎꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯦꯜꯂꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯑꯩꯅꯗꯤ ꯃꯁꯤꯒꯤ ꯁꯣꯏꯅꯥꯏꯕ ꯃꯤꯅꯨ ꯈꯥꯡꯉꯁꯦ ꯅꯝꯊꯔꯒ ꯊꯝꯂꯒ ꯃꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯕꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯀꯨꯝꯍꯩ ꯂꯣꯏꯔꯦ꯫ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥ ꯂꯪꯊꯣꯛꯂꯒ ꯑꯩꯅ ꯃꯐꯝꯁꯤꯗ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯂꯩꯔꯛꯂꯤꯕꯁꯦ ꯂꯦꯝꯅ ꯃꯥꯡꯕꯒꯗꯤ ꯌꯥꯔꯣꯏ꯫ ꯏꯃꯨꯡ ꯑꯁꯤ ꯂꯩꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯈꯣꯝꯂꯒ ꯏꯆꯥ ꯑꯁꯦꯡꯕꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯨꯔꯒꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯧ ꯑꯁꯤꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯕ ꯍꯟꯈ꯭ꯔꯕꯗꯤ ꯑꯩꯅ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯏꯆꯥꯒꯤ ꯊꯩꯕ ꯐꯪꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯜꯂꯩ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯂꯟꯊꯨꯝ ꯈꯔꯗꯨ ꯂꯣꯟꯅ ꯄꯨꯔꯒ ꯑꯍꯤꯡꯗ ꯆꯦꯟꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ, ꯕꯥꯕꯥ, ꯏꯃꯥꯇꯣꯟꯗꯨ ꯉꯜꯂꯤꯉꯩꯁꯤꯗ ꯊꯤꯍꯧꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯏꯄꯥꯒꯤ ꯊꯥꯅꯤꯜ, ꯏꯄꯥ ꯑꯁꯤ ꯑꯁꯤꯕ ꯃꯤ ꯅꯠꯇꯦꯅꯦ꯫ ꯏꯃꯤꯠ ꯑꯅꯤꯃꯛ ꯎꯔꯤ, ꯏꯅꯥ ꯑꯅꯤꯃꯛ ꯄꯪꯗ꯭ꯔꯤ꯫ ꯌꯨꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯏ ꯍꯥꯏꯕ ꯏꯄꯥ ꯃꯨꯟꯅ ꯈꯪꯏ꯫ ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯕꯒꯤ ꯋꯥꯅꯤ ꯅꯃꯥꯇꯣꯟꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯔꯣꯏ꯫ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯍꯥꯏꯕ ꯄꯥꯎ ꯏꯄꯥꯒꯤ ꯏꯅꯥꯁꯤꯅ ꯇꯥꯔꯦ꯫ ꯆꯥꯎꯔꯦꯜꯅ, ꯑꯗꯨ ꯈꯨꯔꯥ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯨꯄꯥꯅ ꯀꯌꯥꯝꯗꯤ ꯄꯨꯈ꯭ꯔꯕ? ꯍꯦꯔ ꯆꯥꯎꯔꯦꯜ, ꯗꯦꯁ ꯄꯨꯝꯕꯒꯤ ꯃꯤ ꯂꯣꯏꯅ ꯇꯤꯟꯅꯔꯤꯕ ꯖꯤꯂꯥ 8ꯀꯤ ꯏꯁꯤꯡ ꯊꯛꯂꯕ ꯁꯦꯟꯗꯣꯏ ꯆꯥꯕ ꯁꯤꯀꯤ ꯑꯅꯥ ꯃꯥꯡꯍꯟꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯑꯩꯉꯣꯟꯗꯒꯤ ꯃꯥꯒꯨꯝꯕꯤ ꯋꯥꯏꯈꯨ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯍꯨꯔꯥꯟꯕ ꯉꯝꯕ ꯍꯧꯅꯗꯦꯗ꯫ ꯁꯅꯥ ꯂꯨꯄꯥ ꯑꯁꯦꯡꯕ ꯑꯃꯠꯇ ꯑꯩꯅ ꯃꯉꯣꯟꯗ ꯊꯝꯐꯝ ꯈꯪꯍꯟꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯃꯧ ꯑꯗꯨ ꯈꯛꯇꯗ ꯑꯩꯅ
imung asigi aruna topumba haigani kanadasu hairoi maana pukri mayamdo arupa sana ngaktani adubu khura nattaba thabakti tawningde aduna aigina biyama oina magisu phangpham thokpa yenglaga aina mi thaduna thilankhibani mabuk seladuna senglabadi aigi lairiba lanthum mayamse isa misa yengduna tangkha yenabigi khanbani adubu uksel pikpa makoidi pathorpa khara nattana karisu hena phangdrido zawrelna khura nangsi pangdi asumna hanuba tompok melei sakhibai kuidana sakhi kaubi nupi amaga muk puduna laklammi thanilna laikai mamangde ikai haina saurabasu tompokna madi langphei khungsat yami yumsida mi watpa yade haiduna hekta sumba saduna khummi sakhina masigi hanubase maran mathungadi leidi leisani asuk yam khrabalan thumayam se nungmadi sakhi gi khubam nu se tadoribani ko masanu pa soinaiba malai basidi aina ko badanam ma pisilaga yumsidagi tanthokraga loire asuk laiba thabaksida aina matha saba hunadeta kanade makoi mamana sabiba ai sanana pa mayamdo araiba makai silaga sel paire mama ngaire kaina yamuk sabi ise ta tho leido moida satlaga amta ikhau pongna muksiluke sakhi so phabanu pi amadi natti tongpoki maral mathum asida mitaduna tongpoki tung ilaklibani masanaga khara naha oibaga arang arakta adugi matik gausai thanilbu masani haina khanjabasu milaigumna thanilbu tathi tawoinadi tawbiramde magi thokpa arang araki sangsaramada hingjabanu pini aduna thanilgi maramda ma karisu khangbanate nomatasu tongpok tangluba tawde magi aningba pambadu khaktani phongdokliba somdasu thanilga laizaga unaduna wari sari ta thanil laikai mina handaksu ikui bungo pakhang sabaduna inemamu pudu lai hainari se chumnabra chumilaisa aishu kari haigadabanu khangshi ikui babagi madose pamda yaningde hairabasu ipade yumda leiba nate isa khakta karamna sawkhrabu yumse lehogani haina asumbe ta sakani aina mimanabtabagi khudong sab lauraga ikui pabda nupi lo lei patana sukhalunuda ta thanil pabana haidusu amarumda sumlibani chahi matangduga chanadabagi wani ado handaki noina matondudi hanagi dugumna ta thanilbu tati tawaina tawbra laisa handaki simadi pura mahong amani aiga maga nongdasu kaunatri chai sang thongmaduna hawchi kiyebdi loire migi sora chatpada bhaw mamanabigi haising kharai chatpaga chap manari haima hai sinadi ta thanil handaki nem simadi pura matamgi yatlawbi nem oidawrine hayeng nangsu imatongi lisaka lauraba namaido thangona lele khap lauzare kaisu aina keba nongmata ta thanil ukhraba uji laisa isingdi taru leiriba makai mina kalat usonabani aduna aigi laisesu isam samna thumhi sendaba isingum leibana hena magu leita hairene kadarde kanada gi bu tamnuribanu khangni ngasi ekhoi nungsi panthung yongdore kaina harauri se aina ta thanilda nampha pharaga senbagi ni kaun aibu nungsibuga sabirakanu ko hingjaningde laisa tasingna gi punsidi asa leite nangna gi asani aigi oirabi nangi naning thungan bangam loitra haina aise akiba poktabana te o kibiranu ai kari tek haizarui aseng manungsibagi damak karai phawbale pangami haibagi khudamni aigi nungsibasina nongmagi numitni sakina khujin sanglingai karino khangdaba akaba manam laklammi kari manamno kari sidi haima aidi kaubu kawe iro phutlambani as so isoina batare dan tawri basidi asi haiduna taha chakum tamna sensinbadadi iromadu pungkha kaaduna hek leirammi saki pakhatna thanilgi manakta chelaktuna ta thanil aima nati soire imagi thanil imana khujin sangningaida phutlambi iromado loina kaadu leirammi nang horen noi pabda haidokanu ko isagi saisang thongbada pukning changna thongde haidana aibu saibi batare ima isana sanaba tharoi thongba haubado potphamdagi leirugeba nang horen na pabung haidokanu ko oi maton ai pabung haidokpiroida koiroida ima tot chelaga leiruge ko saki chatna khalli usi ki lai masigi soinai basi sakrabanu samarksida purit pirol tha balitana kusu kumin semjari baibu magi sanglaiba mu nungsa marksida chatpa tariba tawrisiba tong talemi bo adubudi
nupa hanubasi hek sikibaga nangsu aina lanbiradabani nupa hanubasi sidribhaw nangi yanaba satkiba tari natradi aina karigumbi phangawbagi wa leiteko numidangi matamni tongpokna Sakhida hey Sakhi yausang kumhaisu ngasi nong nini khakta ngairamlani hayengdi kaithelda chatlaga namogi napi marol khara leibirusu yausang mai thaba numita namogi khara mapi marol thinbirusi Sakhi ngakna hairisipu kanagi mauno makhoi mapa haima kanagi oini isa nupa thanulgi maunidana hairisipu makhoi mapa aibo wakhal ama ita taba ngamdre ye nangdi asuk kuin yumasi leiraklaga nasa asigi maramda karisu khangji boire isa thanulse nupi selabani laklibi inga tha sida luhonggadoribani haima makhoi mapa aidi madugi matangda kari amte khangde isanasu masigi matangda nongta pante mama to nongno oirakpaduda ikaidan tawjarinida karisu khalu hayeng namaudu laklaga nangge mage semda leimino Sakhi pukningda khalli ainadi masigi hanu sisiba ngairaga magi maral matum pumbase aigi oihorani dana harauri soinaiba masasina ko tanthokraga loire ka gaidana wakhal kase nungdol jau makhai wangkhatluraga yumbi yawramdraba matangsi yoradi ai tumi leithopa yadre imaudu unaraga duhongbase thungkaina sindaba yadre soinaiba si laini do haidan leirakliba nupido ai dongna lanthumda sopa nupi soida oiramni ai khangeba asumna yausang mai thaba numit adu tompokna haibagi matung inna Sakhina maga tinaba yoi kharaga mamogi mafi thinba laklami arubina isia karigi asuk yamna leiraklibano leidaba yadaba phi masa amakhak leiraklaga loire karino imogi tambabu watmalabani maku adunaga mamause othokna ningsakraba adugane aisu nakhoiga loinaba kuijibagi igun khangdadana tawribani ekoidi dongdonggi miniko aduni isia ekoina pamjaribasisu ha wakaine hainade khanbi tada tongpo ki hanagi nupido othok naina khidre nungda chiktana maron yamna lonmani isase maga puna leimina kini khanbada aidi kayada thawai warure aiye wabase isorna khangbidana haujikti isagi manem masak matau phajabi puksil saubi ma phangledana laibakta tamlamba haidunida leikai masel goibasida aisu nakhoida karisu arona thup thamdrabani nakhoina su hena khanglamgani do ado aibu imaudu masak amuktadi yengkhigedana isia magi ka somdani sanglusi ha somdane ba laune dudi Sakhi laisabu ubuda nungsiba saduna haima ai mausidi uthok nabu masak matau phajaida ai mauni haibada pangnopti nok loidawri laijasu nokfet tawsai arubina isia adudi isa nupi ga ngehak wari watai tawbiramo ai mapanda isi ga lakminaba singduga wari watai ngehak tawrukike Sakhi phatta lawsing yamna haibi nupi amani isam samba dongdong ngangbi nupi amagi saklo lawduna laijabu nungsiba saraga luhongbasi thugainaba singe haina sap yungna khankrabani aduna tapna hairei imau ibema nakoibu nasana sayanaduna senjongba tawribro natraga isa nupana nupina saniyadana namdana phabiribro inemdi yumduda lakpa kuijribanina masigi maramda karisu khangde isa yanaduna chenbani ma imausidi koidani hekta singmado dongdong hai si nangbu nasana tasingna luhongbasibu yaninglabro laisa Sakhi gi wangang sangang mongma tawadu asumuna yengoi laisa inem hairibasya nang lanadi khangano nang si isa gumani nasatna taw hairi wate laigi masabu mali asuk magul leibi nangna miga mimana draba misak amaga punsi supa hingmina bahaibasya hayeng tungda ningamda bayam lakan aduna hausik matam lairinge asida munna wakal khalauko yumpan bahaibasya lanthum khakta nasu yaraktab matang haibama leibani isam samna hairabada hayeng nasana su yauraba kanta marom dom phawba lepa satpa ngamdram mana karibu tawbiruni makhoigi leiba lanthum adunadi ising khoya ama phawba lakhat piyu yaroine thabak pumba nakok thakta puraklabadi nakok sangpai saudoribani aisu nupi mu oina nangbu awa pham asi tahaningti lanthumgi wadi karisu khalu talaga phangbani nupi ai khoidi ipuroibagi mapan tanglaga hingbani aduna aikhoigi karisu tawba ngamloidaba mi amagi damak mamal yamlaba isagi punsibu manghanbadi inem pamde laijesu
Sakhina nganglibasingdu munna taraduna taplapna khumnai. Ima, namongna khanba yaba khallabagi tungda phirep asi lawkhibani. Sibada puba yaroidaba lanthong kharada namong mitazade. Ta Thanilna pattatpa lairaba imunggi masa ama oiramlabasu aidi mabu adum nungsiba ngamgani. Sakhi khajik saurapna hai. Is, nangdi haijindana anang yam kalina. Nasakna tawduna ingtapsabi nupi malaga na punsido nungai nihingba phangnaba haibibani. Aina haiba wa tadragana natomtana he namitagi napi tazagadab. Aina nangi nateng tawbibadi lardana hanna phawba yengbidaw nate. Luhongba namitagi tongan dum pizabini. Laisa ingna tapna kosi kotuna hairai. Aigi wadi taraina thamkraga imasu ikuibu mo nuksibagi natro. Namo phangadaba kuidraba nupa amagi tung indra laklibase. Namo saduga chak manai. Imana drama mahakto aigidi thawaini. Is yam khangbirida. Hanuba sinam nambado aina nungsidana matung inarakliboi khalibro. Maral mathup ihi. Matang sani. Ai yaunabi sawu phajinba ngamdabase tarokpa tare. Hai yare ai satlage. Asuk sauba sana leibaksida soinaiba nupasina drabadi lobinaba nupasu leiroi bemanak leiroi. Kay kituna silaga sahong ungneido hek tai tai leibakse. Moi mamaton hingsabido yum thadoklaga zatkrena harauraga lindu ama namuk mahut sinkre tawrise. Aduga noina khangdabam leire laizaise mini henjinba yadabi nupi amane haibase noina khangdra male. Haipeta yengbada karamba midano haiba ngasaina khanglabani. Noi mayam sangdana muningliba lanthum mayamdo nakhota amata tahal yumdudai laklaga kari taruke haibido khangnarasi. Arubi haraungna sanglaktuna imagi laisa handaki nangina nimbuk anobisidi miro loli rehi wari sanaba yam nungai. Ima mapan thongi saktam yenglaga mido phare nekta haibasu langanida. Aina masak muna khangi ta Thanilbu makoina kari su nungsiba nate. Ikuibu ngogi lanthumadu khaktani moigi mamit aduna uramdoise. Ha khangdreda nakunina tawriba simasu phadi yam phayebu nupi lonbadi thokraba limthokpa haibasima ikairabra karino. Somda Sakhi wakhal tawi. Ngasai nupi masadumadi aina pagi hengjinba ngamdo mante. Tapna igna thamoida dong dong thumdana wangangi. Adubudi soinaiba nupasida leiba ngamba haibase masana tawba ngambi nupi mahaido adum oiramadabani. Nupidugi anamma taduda aina luhongbu thugaiba haise oithoklaroi. Adude kamdawgi tawriside. Aigi atombinedana aigi nupanasu aigi wamna lawbiroi. Hojik phawba masa soinaibasida mina kanni yenglubu phawba yaba nate. Hayeng lairiba lanthum mayamsigi mapuse madugi angang ningambiduna oigiba tabani. Kaptawni tawriside. Isa nupigi manakta chatlaga wa khanadaba yadreni. Sakhidi somda magi masa nupi amakak leibadugi manakta laktuna kari kamdawba haiduna wari kayasu khanakre. Matamna sumhaukibana Thanil amadi laizagi luhungbasu hayengta ngaire. Sakhina luhungbugi posei leibagi tansasi lauraga isa nupida sielse areba makai thayodaba yade. Pot yeng sialgato aina koida paisilawdaba yadabani. Somdana saurilna midi leibak phabanina nungsiban thong yawkidore. Aigi leibaksina kamdawbanu khangde hojik phawbu nupi tasu phangde. Aigi nupidubu lamlen kaida lotunabu leiriba. Aigi luhungbasi loibaga laizagaiga tanaraga nangi nupi mek thiba haiduni. Noina thiningde harasu noini sangdana aigi nupi ma pidabasu yayar. Leibakna saragoirasu pigadabni. Pithoksu ngaidana itawgibo. Ngasi kawba masu mahusagi khongchat kaiba yade matagum khamba yada adumak chatkre. Numit asini thamoy anina khawrangna ngaijabasu lakle nungsi panthok. Laijasu ningthina keduna leileng bahokre. Somdasu Sangga sauba tongpoki masanay tompok sa bagi luhongbo oibana pot yeng silso aduki matik taramni. May bema aso yama silsya ay ingakta ko. Ay po masigi silsya karay na lot sige. Pisi na nite ilom silaga pamumang kasta hita lot lang bahay dunida. Hey mama karino napilo sinbaloy na bro nang napamumang ka doon kari mo humlibno. Hoy ma kangi hay. Lagi po sa kara thamkibudo amuk talaw thoki tawbani leiramdre angangsingna puthokra mani laon matam si ayaw bor jatra tawbagi bor mamangai na horeni o lai lai Thanin masak mataw phajai sung phiral sai aduna bor amagi mapung phaba
फिजेट लेते मसाद थोंगलबदा अदुकी मतिक चिंगलेमना फजै लाइजसु सक्तसुदा लम यौबिनी लुहोंग लाको मिपुंग खुदिंगना सोनै अमना हेंदे अमना तादे असुक फजब बोर कैनादे अमुक्ता उखिद्रि हाइना असुमना लुहोंगबदो मपुंग फाना पांगथोकपा लोइख्रे लुहोंग नोंगानबगी अयुकदो लाइजा ngana yahawi लाइजने हेक याहौबगा युंगी थुंगसाउदो लाउना हांगदु लैरम्मी लाइजसु मकुइबुंग हौगतख्रब्रा हाइना खल्ले तौबा याबा मथौसिंग ससत लोइसिंदुना मसा मउ सिंगदोक्लगा लाइदु कटपा लोइरदुना चखुमदा साक थोंलिङै साखी लैरमद्रा हाइदना महि महि लांगनरे बाबा इमादो अमुक्ता मुना थिगोदा कशु लापना चलमोय लेत्रे इपाना थीबा याबा थीरमनी मदुगी नुमिना करुंगसाक युंगलगा याहौबी फुवांगनबिदो इपाना कसिन कोया यौना थीरमनी सुग्लै लेत्रे बाबा ताथनिल कैदौनरगे इमौसना ननेमदु थीबा खंग्रेने हा इमाबो अैना खलेबा अैना याहौबदा युंगी थोंगसा हांगदु लैरमे हाइदना तोतो अदुनि सिलमन मदुगी तौंगंबिदो अैना ngarang tumu haibada mami chapum laubdo kro otan dehubaniba soidun silamani ngarang mina piramba poyeng seldo amata leibudi mapi marol sanalupa singadu so amata lehudi madu mahagi huran min piniko thingna mafamda maru ko kikumado yarese baba ya laubiran mina taraka phajaba wasu nate hoida imauna haibasu tumi leirasi imung sigi sakum panabina mi leitabagi aduk namaton masing yamkibagi wani hojikti इमौ लाक्लबदिना युमसिदा मखोइगी मथौ ताद्रे मबुकसिलदुना सेंगलबदी साउख्रब युम मसिगी मपु ओइजौ हाइबनी नदुबा मखोइदी मपु ओइनिंगदे हाइदना हुरान सेंख्रबसिदा करिमु हाइरुनी असुमना मतम खरदी मखोइ हराव नुसी साना लैरमि नोमगी नुमित्ता तोंपोकना थानिलगा साउरेलगा पुन्ना कौदुना इपागी थानिल हौजिकति नंगसु युम कै पाले इपाना तौरिबा थबक थोरम मयामसे इसादा सिन्नरगे हाइना खले इसागी फिबम इपासु खंगे अदुना साउरेलसु नंगी पिकलिंगगी थाजब याम मरुपनी इसा साउरेलगी पुक्सेल इपाना सुमुना खंगे नंगी दमक थवाई थारबसु पामुदबा असेंग मरुपनी अदुना नताउ साउरेल नखोई अनिदा इपागी थबक मयामसे सिनरगे हाइना खले साउरेलना नसागिदी लेबक याम फबनि खुरा तोंपोकना नंगी नताउ असिदे लम अरापा चथोक चसिन तौबा ngam साउरेल अदुना अराप मफमसिंग लैरिबा थबक खुदिंगमक नंगना नसागी थबकनि खन्ना चेक्सिना येंसिलु हयेंसे इपागा पुना चसि थबक खुदिंगमक मसा खाइनि इसादा ताके हौजिकति युमसदि इमौ लै अइसु अहल मतम ओइरे अदुना इमौगी सेवा फंगलगा युमसिदा इंगना लैबा इपाना पामने अनकपदा लैरिबा थबक असिना इपागी थानिल नंगना येंसिलु इसागा थबक चथोक चसिन तौननबा थाजबा याम मियोइखरसु इपाना खंदोक्तुना थमलबनि असुमना मथंगी नुमित्ता साउरेलगा तोंपोका युम थादोक्तुना अरापा मफमदा चटख्रे थानिलसु मपाना हाइरमबदुमक इलम्मी लाइजा अैगी पुंसिदा करिगुमा नंगना लाक्लमद्रबा अैना ngasi फंगलिबा पुंसि असे कैदौनंदा फंगलमबाय अदुगा इताउ साउरेलना अैगी नामा सोइरबा इखोंग असिगी महत सिलिबनि अैगी पाबना मचागी थौनानि इपाना नुपी लोनबदा ngasi फाव अैना वहायमता हाइद्रिबसे फत्तबी बाबू कनखतुना थम्बा नते मचागी खंदुना फत्ते खंगलबा लंबिसिदा अैगी पाना खोंग थांगबनि अदुबु इपा इसागी पुंसि लाखि मियोय अमता थाजबा याबा यावखिदे अैबु नुंसिबा सादुना हुपि थक्पा मियोय ngangta ओइना थेंगनखि हौजिकति नंगिदमक अै लेंदना ननाक्ता लैरबसिदि थाथानिल अदुना वखल नुंगाइबा खलगा लैसे अवाबा हौखिबा मयामदो मंगलाना मने हाइना खंदोक्लो असुमना अवा नुंगाई वारी कया सानै मतम खरगी मतुंग तोंपोकना लांगफैदगी हलकपदा हंदकसु हानगी मतौगुम थानिलगी ममातोन हममु पुदुना लाक्लम्मी थानिल हंदकति असाउ फाथबा ngamda कइनु पामदौरिसिबो नसासि सिख्रो हाइब्रा पापा अमुक्तंग पोगु मपोक्सिदा इमा साबि कयागी युटमिने खांखोइबो असुकुइ मतमसे नसाना कयागी मतिक इमा साबि मयामसि युटमिने खांली हाइबा पाबा खंग्रा अहिंग कयानी अैना कपतुन लेनखिब पोक्तबि मागी मिसे कयानी अैना लोनथोक्तबा मगुम ताखिब इमातोन पुरकपा खुदिंगी पाबनि इमुंग असिबु येंसिनबिनौ पुरकपनि हाइबदाइ ngasi purakliba nupisisu imung asibo yengsinhananaba puraklibra aigi imaton kaya पावन युमसिदा पुसिलकदबा इपागी थान नंगबु इपागी वासिमता ताखुनि यारे पापा नसामु खना पाबगी वा ताबा पापचे
ꯄꯥꯕꯅ ꯅꯆꯥꯏꯕꯨ ꯃꯤꯒ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯅꯆꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗ ꯄꯥꯕꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯀꯥꯏꯁꯤꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯌꯥꯗ ꯅꯣꯛꯅꯔꯝꯒꯅꯤ? ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯕꯁꯨ ꯏꯖꯠ ꯌꯥꯎꯗ ꯄꯨꯟꯁꯤꯗꯤ ꯅꯆꯥ ꯄꯥꯝꯗꯦ꯫ ꯉꯁꯤꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯃꯧ ꯅꯨꯄꯤꯒ ꯑꯩꯒ ꯆꯠꯈꯤꯒꯅꯤ꯫ ꯄꯥꯕꯒꯤ ꯂꯟꯊꯨꯝ ꯑꯃꯠꯇꯁꯨ ꯄꯨꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯄꯥꯕꯒꯤ ꯅꯅꯤꯡ ꯇꯧꯍꯧꯔꯣ꯫ ꯂꯩꯍꯥꯎ ꯀꯞꯇꯨꯅ ꯏꯆꯥꯆꯥ ꯅꯄꯥꯗꯤ ꯂꯥꯟꯗꯕꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯩꯒꯤ ꯃꯔꯝꯅ ꯅꯄꯥ ꯅꯆꯥꯒꯤ ꯃꯔꯛꯇ ꯀꯥꯏꯅꯅꯕ ꯂꯩ ꯏꯆꯤꯡꯒꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯌꯨꯝꯁꯤꯗ ꯂꯝꯂꯥꯟꯕꯤ ꯑꯩꯒꯤ ꯈꯣꯡꯗꯥꯐꯝ ꯂꯩꯇꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯒꯦ꯫ ꯆꯥꯎꯔꯦꯜꯅ ꯊꯥꯅꯤꯜꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯛꯏ꯫ ꯏꯗꯥꯎ ꯅꯪ ꯑꯩꯕꯨꯗꯤ ꯊꯥꯖꯧ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯥꯕꯒꯤ ꯃꯔꯥꯜ ꯂꯩꯇꯦ꯫ ꯏꯃꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯒꯤ ꯍꯦꯟꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ ꯄꯥꯕꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯨꯕꯅꯤ꯫ ꯅꯣꯡꯃ ꯏꯃꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯂꯛꯇꯦ ꯍꯥꯏꯗꯅ ꯄꯥꯕꯒ ꯑꯩꯒ ꯄꯨꯟꯅ ꯆꯠꯄꯅꯤ꯫ ꯑꯗ ꯐꯠꯇꯕ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯧꯇꯨꯅꯔꯒ ꯏꯃꯥꯁꯤꯕꯨ ꯄꯥꯕꯗ ꯅꯝꯗꯅ ꯀꯩꯅꯥ ꯀꯠꯄꯅꯤ꯫ ꯏꯃꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯂꯥꯏꯌꯦꯡꯁꯪꯗ ꯂꯩꯍꯧꯔꯦ꯫ ꯊꯥꯅꯤꯜꯅ ꯆꯥꯎꯔꯦꯜꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯩ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯃꯐꯝꯗ ꯃꯤꯅꯝꯂꯣꯏ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯕ ꯇꯥꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯥꯏꯖꯅꯁꯨ ꯂꯩꯍꯥꯎ ꯃꯅꯦꯝ ꯑꯃꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎꯅ ꯑꯩꯈꯣꯏ ꯃꯄꯥ ꯏꯆꯥ ꯊꯥꯅꯤꯜꯒꯤ ꯃꯈꯣꯡ ꯑꯁꯤꯕꯨ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ꯭ꯔꯣ? ꯃꯃꯥ ꯄꯨꯛꯅꯨꯡꯒꯤꯗꯤ ꯅꯠꯇꯦ ꯂꯩꯍꯥꯎ꯫ ꯏꯆꯥ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩ ꯂꯩꯅꯥ ꯑꯃꯗꯒꯤ ꯑꯁꯨꯝꯅ ꯃꯈꯣꯡꯁꯦ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯂꯥꯏꯌꯦꯡꯕ ꯌꯥꯕ ꯂꯥꯏꯌꯦꯡꯂꯦ, ꯐꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯄꯥ ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯐꯥꯖꯤꯟꯗꯨꯅ ꯆꯠꯄ ꯉꯝꯗꯕꯁꯤꯗꯤ ꯊꯥꯏꯅ ꯈꯔ ꯈꯔ ꯂꯥꯏꯌꯦꯡꯈꯤ꯫ ꯏꯆꯥꯒꯤ ꯃꯈꯣꯡꯁꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯕꯕꯨ꯫ ꯇꯣꯝꯄꯣꯛ ꯍꯔꯥꯎꯅ ꯑꯁꯦꯡꯕꯔꯅꯤ ꯃꯃꯥ? ꯅꯪꯕꯨ ꯇꯁꯦꯡꯅ ꯏꯆꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯂꯥꯏꯌꯦꯡꯕ ꯉꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯃꯛꯇꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯏꯆꯥꯒꯤ ꯃꯈꯣꯡꯁꯤ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯂꯩꯍꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯥꯅꯤꯜꯒꯤ ꯃꯈꯣꯡꯗꯨ ꯂꯩꯍꯥꯎꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯖ ꯊꯥꯅꯤꯜ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯨꯅ ꯂꯥꯡꯇꯛꯅꯅ ꯉꯥꯏꯔꯤ꯫ ꯂꯩꯍꯥꯎ ꯇꯞꯅ ꯊꯥꯅꯤꯜ ꯏꯃꯥꯅ ꯄꯥꯏꯕꯁꯤ ꯅꯥꯕ ꯐꯥꯎꯕ꯭ꯔꯣ? ꯈꯔ ꯈꯔ ꯆꯩꯅꯥ ꯐꯥꯎꯒꯨꯝ ꯇꯧꯏ꯫ ꯂꯩꯍꯥꯎ ꯍꯔꯥꯎꯅ ꯏꯃꯥ ꯏꯕꯦꯝꯃ ꯏꯆꯥ ꯊꯥꯅꯤꯜꯒꯤ ꯃꯈꯣꯡ ꯑꯁꯤ ꯏꯃꯥꯅ ꯂꯥꯏꯅ ꯂꯥꯏꯌꯦꯡꯕ ꯉꯝꯂꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯀꯟꯅ ꯅꯥꯔꯝꯒꯅꯤ, ꯑꯗꯨꯗ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ? ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯃꯌꯥꯝꯁꯤ ꯏꯅꯦꯝꯅ ꯃꯔꯤ ꯁꯨꯔꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯟꯈꯠꯍꯟꯕ ꯉꯝꯒꯗꯧꯔꯤ꯫ ꯆꯩꯅꯥ ꯐꯥꯎꯔꯤꯕ ꯑꯁꯤꯅꯅꯤ꯫ ꯂꯩꯍꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯤ ꯍꯔꯥꯎꯕꯅ ꯃꯄꯤ ꯇꯥ ꯃꯈꯩ ꯀꯞꯂꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯑꯃ ꯁꯨꯞꯅ ꯂꯩꯍꯥꯎꯅ ꯃꯆꯥ ꯊꯥꯅꯤꯜꯒꯤ ꯃꯈꯣꯡ ꯂꯥꯏꯌꯦꯡꯂꯕꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯝꯁꯤꯜꯂꯒ ꯊꯝꯈꯤꯕ ꯑꯅꯥꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯏꯃꯥꯇꯣꯟ ꯅꯆꯥꯒꯤ ꯈꯣꯡ ꯂꯥꯏꯌꯦꯡꯂꯤꯕꯁꯤ ꯇꯣꯛꯂꯁꯤ꯫ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ꯫ ꯏꯃꯥꯇꯣꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯕꯁꯨ ꯅꯆꯥꯒꯤ ꯈꯣꯡꯁꯦ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯏꯆꯥꯒꯤ ꯈꯣꯡ ꯂꯥꯏꯌꯦꯡꯕ ꯇꯣꯛꯄ ꯌꯥꯗꯦ꯫ ꯏꯃꯥꯅ ꯑꯉꯝꯕ ꯏꯍꯩ ꯄꯨꯊꯣꯛꯇꯨꯅ ꯏꯆꯥꯒꯤ ꯈꯣꯡꯁꯦ ꯉꯝꯅꯕ ꯂꯥꯏꯌꯦꯡꯒꯅꯤ꯫ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯈꯣꯡ ꯑꯁꯦ ꯂꯥꯏꯌꯦꯡꯗꯨꯅ ꯐꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯤꯀꯨꯞꯇꯨꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯒꯅꯤ꯫ ꯏꯃꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯏꯃꯨꯡꯁꯤꯒꯤ ꯑꯃꯗꯤ ꯅꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯤꯕ ꯄꯨꯝꯕ ꯃꯄꯨ ꯃꯥꯅ ꯇꯥꯔꯝꯒꯅꯤ꯫ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯏꯃꯧꯁꯅꯥ, ꯏꯁꯣꯔ ꯃꯥꯒꯤ ꯊꯧꯖꯥꯜꯗꯤ ꯇꯞꯅ ꯏꯪꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯃꯆꯥ ꯃꯃꯨꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯈꯤꯅꯣ ꯍꯥꯏꯗꯅ ꯊꯧꯅꯥ ꯀꯌꯥ ꯍꯥꯞꯄꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯥꯅꯤꯜ ꯏꯊꯥ ꯊꯥꯖꯗꯅ ꯆꯩꯁꯨ ꯌꯥꯎꯗ ꯃꯔꯣꯝꯗꯣꯝ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯄ ꯉꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯕꯒꯤ ꯃꯥꯡꯂꯨꯔꯕ ꯊꯥꯖꯕꯗꯨ ꯐꯪꯂꯕꯒꯨm ꯍꯔꯥꯎꯅ ꯊꯥꯅꯤꯜꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯏꯃꯥ, ꯕꯥꯕꯥ, ꯂꯥꯏꯖ, ꯑꯩ ꯆꯩꯁꯨ ꯌꯧꯗꯅ ꯂꯦꯞꯄ ꯉꯝꯂꯤ꯫ ꯑꯩ ꯆꯩꯁꯨ ꯌꯧꯗꯅ ꯂꯦꯞꯄ ꯉꯝꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯔꯣꯏ ꯏꯆꯥꯒꯤ ꯑꯅꯥꯕ ꯄꯨꯡꯐ ꯐꯔꯒꯗꯕ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯅꯤꯜ ꯈꯣꯡꯀꯥꯞ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯃꯗ ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯇꯝꯕꯤꯕꯒꯨꯝ ꯂꯩꯍꯥꯎꯅ ꯆꯦꯛꯁꯤꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯗꯒꯤ ꯊꯥꯅꯤꯜ ꯆꯠꯄ ꯉꯝꯂꯤ꯫ ꯏꯃꯥꯇꯣꯟ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯂꯤꯕ? ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯇꯥꯏꯕꯪꯒꯤ ꯐꯖꯕ ꯄꯨꯝꯕ ꯎꯍꯟꯕꯤꯔꯝꯂꯕꯁꯨ ꯅꯆꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗꯤ ꯏꯃꯥꯇꯣꯟꯅ ꯄꯤꯕꯤꯕꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ ꯏꯃꯥꯇꯣꯟꯕꯨ ꯑꯄꯪꯕ ꯅꯆꯥꯏꯅꯗꯤ ꯏꯃꯥꯇꯣꯟꯕꯨ ꯏꯟꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯇꯣꯟ, ꯏꯆꯥ ꯂꯥꯟꯗꯤꯌꯦ꯫
ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯁꯥꯅ ꯀꯞꯄ ꯍꯧꯅꯗꯦ ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯔꯕ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯁꯤꯟꯊꯔꯤꯕ ꯃꯄꯤ ꯑꯁꯤ ꯏꯁꯥꯅ ꯎꯛꯇ ꯇꯩꯊꯣꯛ ꯕꯥꯕꯥ ꯅꯁꯥ ꯉꯁꯤꯗꯤ ꯃꯤꯃꯥꯟꯅ ꯗ꯭ꯔꯪ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯑꯩ ꯆꯠꯄ ꯉꯝꯂꯦ ꯕꯥꯕꯥ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩ ꯏꯁꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯎꯒꯅꯤ ꯍꯥꯏꯕ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯊꯣꯛꯂꯔꯦ ꯌꯦꯡꯉꯣ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯂꯛꯇ ꯏꯆꯥꯒꯤꯗꯃꯛ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯄꯥꯎꯊꯣꯛꯄꯤꯔꯕꯤ ꯏꯃꯧꯅ ꯉꯁꯤ ꯄꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯣꯃꯣ ꯅꯣꯛꯂꯤꯕꯁꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯤꯅꯣꯛ ꯑꯁꯤ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ ꯑꯩꯒꯤ ꯊꯥꯅꯤꯜ ꯏꯃꯧꯗꯤ ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯇꯥꯡꯕꯤꯅꯤ ꯊꯥꯅꯤꯜꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯊꯥꯅꯤꯜ ꯂꯥꯏꯖꯗꯗꯤ ꯑꯣꯟꯁꯤꯟꯗ ꯂꯩꯍꯥꯎꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯇꯣꯟ ꯑꯩꯒꯤ ꯏꯆꯜꯗꯣ ꯃꯐꯝ ꯀꯥꯏꯗ ꯂꯩꯕꯅꯣ ꯃꯕꯨꯡ ꯑꯌꯨꯝ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯩꯒꯤ ꯏꯆꯜ ꯑꯗꯨꯅ ꯃꯤꯒꯤ ꯃꯈꯥꯗ ꯁꯩꯗꯥꯡꯕꯤ ꯑꯃꯒꯨꯝ ꯄꯨꯟꯁꯤ ꯂꯦꯟꯕ ꯌꯥꯔꯣꯏ ꯏꯃꯥ ꯑꯅꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯄꯣꯛꯄ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯜ ꯑꯗꯨꯕꯨ ꯏꯔꯦꯝꯈꯥꯛꯀꯤ ꯏꯆꯜꯅꯤ ꯈꯟꯅ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯃꯛ ꯏꯆꯜꯗꯨꯒꯤ ꯂꯩꯐꯝ ꯇꯥꯎ ꯑꯩꯒ ꯃꯅꯝꯃꯒ ꯆꯠꯇꯨꯅ ꯂꯧꯔꯨꯒꯦ ꯂꯩꯍꯥꯎꯅ ꯇꯥꯒꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯋꯥꯍꯩ ꯑꯃ ꯊꯥꯅꯤꯜꯒꯤ ꯃꯆꯤꯜꯗꯒꯤ ꯇꯥꯔꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯦ ꯃꯁꯥꯒꯤꯗꯃꯛ ꯋꯥꯖꯕ ꯀꯌꯥ ꯅꯪꯂꯕꯤꯅꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯃꯥꯟꯖꯔꯕꯁꯨ ꯃꯁꯥꯒꯤ ꯈꯟꯕꯗ ꯃꯤꯀꯨꯞ ꯑꯃ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯕ ꯉꯝꯂꯛꯈꯤꯗꯕꯅꯤ ꯃꯤꯒꯤ ꯃꯀꯥꯗꯤ ꯌꯦꯠꯅꯨꯕꯤ ꯑꯃꯅꯤ ꯈꯟꯅ ꯍꯥꯏꯅꯤꯡꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯗꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯥꯅꯤꯜꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯅꯤꯜ ꯆꯠꯇꯨꯅ ꯂꯩꯍꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯕꯨ ꯂꯧꯕꯤꯔꯨꯔꯦ ꯏꯃꯨꯡ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯅꯤꯡꯉꯣꯜꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯅꯤꯡꯉꯣꯜ ꯏꯪ ꯇꯞꯄꯤ ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯁꯦꯡꯉꯤ ꯂꯥꯏꯖꯒ ꯊꯥꯅꯤꯜꯒꯅ ꯅꯤꯡꯉꯣꯜꯕꯨ ꯃꯇꯝ ꯈꯔ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤ ꯆꯦꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯗ ꯃꯆꯜ ꯑꯁꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯉꯣꯜ ꯃꯕꯨꯡꯒ ꯃꯅꯝꯃꯒꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯐꯥꯒꯤ ꯇꯧꯒꯟꯕ ꯆꯥꯎꯔꯦꯜꯅ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯐꯥꯕ ꯂꯩꯇ ꯀꯩ ꯍꯥꯎꯏ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯣꯏꯕ ꯆꯍꯤ ꯐꯥꯗ꯭ꯔꯁꯨ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯏꯅꯦꯝꯄꯣꯛ ꯑꯍꯨꯝꯅ ꯊꯣꯡꯕ ꯃꯊꯦꯜ ꯆꯥꯕ ꯐꯪꯍꯧꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯦꯡꯕꯗꯣ ꯑꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯇꯥꯡ ꯆꯥꯗꯅ ꯇꯧꯔꯛꯄ ꯆꯥꯎꯔꯦꯜꯒꯤ ꯐꯥꯒꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯋꯥ ꯋꯥ ꯅꯣꯛꯏ